Myanmargi resistance forcing na control Touramba townsing military Juntana Mathang Mathang Lousinba Hourakle kaya Amana surrender Tourakhre. Myanmargi military Juntana Dawangki Hogi San State Town da hena advance oina sangshin bangam khibaga loina na military junta gi mathakta lal horiba tang National Liberation Army na khudum chalamba mafam kaya loksin bangam khre. Maragasida military junta gi maikei dagi makoi gi mayokta lal horiba sing khulaiga konana surrender taurakpa tarabade Sel yauna ahenba khudong saba kaya piragani haina lauthorokibadagi NT ku fighter chamari ga taraga mari yamlaba khulai singa konana surrender taurakre haide pawasina makhata na hairivana Myanmar gi military junta gi mathakta lal horiba Three Brotherhood Alliance na Central Myanmar amasung China ga faunariba yamna maruoiba highway asibu fauraga chatliba San State ki town ase haukiba chahi 2024 gi July da khudum chansin khibane adumapu military junta na mafam aduda changsinduna air strike yauna akanba lantheng chathabadagi hairiba jaga sing adu control tawba ngamkhibane nawangki o hairiba mafam ase Myanmar gi military officer singi maruoiba training academy ama oiriba pin ulwindagi kilometer nifuga mangarom lamna leiba mafamdane Myanmar gi rebel singna khudum chalamba northeastern Lasio city asisu haukiba April thada military junta na khudum chansinba ngamkhre mafam sing adu lauksinaba honabada NT ku fighter kaya hatpa ngamkhre haire Tang National Liberation Army gi maikei dagidi military junta na phongdokliba wafam asigi matangda karigumba statement amata phongdokpa leitre adubu rebel group asina mafam aduda makhata na administration gi thabak thoram sing paikhatna bohonabasi military junta gi maikei dagi yamna kanno offensive chathabana khudong thiba kaya ama mayokna duna lakhibane military junta gi maikei dagi rebel sing gi mathakta air strike kaya leptana chathaba asina rebel sing na hana khudum chalamba mafam kaya amasu loksin mangamkhre air strike asina maram oiraga rebel sing hanagumna military junta gi mathakta khumang chauksinna changsin bangamdre haire marak asida military junta gi maikei dagi makoi gi mathakta lal horiba fighter sing khula yauna changsilakpa tarabadi akhanaba sel gi reward yauna ahenba khudong saba kaya pigani haina laukthokre adubu sel kaya yamna pigadoribano haibadudi chapchana phongdokpa leitre military junta gi offer asida NT ku fighter taraga mari military junta da khulaiga konana surrender taurakre surrender taurakhraba fighter sing adu mapanna ethnic arm group ki ne aduga mangana pro democracy group ama oiriba People's Defense Force ki ne chahi nauribi nupi macha amada sexual assault tauruba nupa ama chahi taruk phadok pikhre chahi nauribi nupi macha amada sexual assault chatharubagi maralda miyoi ama first track special court number 2 na chahi taruk phadok pikhibaga loinena lupa lising manga fine oina thina bakhangan khre court asina chahi taruk ki phadok pikhraba miyoi adugi maming Samram Maning Lekai dagi Ningthaujam Dojo Chahi Kunthra ne Mahak Protection of Children from Sexual Offence Act 2012 Pokso gi section taragi makhada mara leire haina tha asigi taraga mari da court na lauthokibane thaudok asi kumja lisingani taraga tareta thokibane victim oiribi nupi macha adugi mayumda nupi macha aduna phone charge tawba lakhe matam aduda nupi macha adugi mama aduna dojo da masa nupi ga ngahaktang leibiramu dukan dagi pot leirugi haina thoklakibane Mamana halakpa matamda makoigi yumgi thong adu manungdagi lonsilamba thengnakhe thong thiluba matamda dojo na thong adu hangdoktuna senkhibadagi singnaba phawkhe masanupigi manakta mamana changsinduna yengbada dojo na sexual assault chatharamba thengnakhe loinana Thobal Women Police Station da FIR chanduna thijinbagi thabak chatharakibane court asina victim oiribi nupi masa aduna awaban thengnakiba sing adugi compensation waina lupa lakh mari pina basu khangankhe compensation as state government na victim compensation fund natraga atai atopa scheme singdagi order asi thokraba matung numit kuntrani fawbagi manungda victim gi imung manunggi miyoi singda sinagadabani hainasu court asina makhata na phongdokhe su extend tawbagi wafam maruoiba point ani da khurau thangduna leire source kuki jogi tokhaiba union territory gi demand da mawong amata da yasinaba leiroi su group Center amasung su group anigi marakta suspension of operation sugi matam sangdokna bawari sanari basida nakal anigi marakta ground rule gi close ani semdok semjin tawbagi matangda yasinaba purakpa ngamdana leire source amagi wafam paladuna agency gi pauna hai Ministry of Home Affairs MHA amasung su group anigi marakta wari sanabagi thabak chathari basida suspension of operation su extend tawbagi matangda point ani da nakal anigi marakta yasinaba ma purakpa ngamdana leire Yasinaba ngamdana leiriba point ani adude sogi ground rule da yauriba clause ani haibade agreement sign taunabada saruk yariba group singna makhal amata da Manipur gi territorial integrity kainaba thabak tawba yadaba haiba wafam asene atopa amana su group ki hojik leiriba designated camp taraga mari ase tarata hanthaba haiba wafam asene
ꯀꯦꯝ ꯃꯁꯤꯡ ꯍꯟꯊꯕ ꯑꯃꯗꯤ ꯃꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯁꯨ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟ ꯑꯃ ꯑꯣꯏꯔꯤꯕ ꯖꯣꯃꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤ ZRAꯅ ꯀꯟꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯗ ꯌꯥꯎꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯣꯛꯀꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯕ ꯍꯥꯏꯕ ꯀ꯭ꯂꯣꯖ ꯑꯁꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗꯨꯅ ꯀꯨꯀꯤꯖꯣꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯕꯒꯤ ꯐꯤꯔꯦꯞꯇ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨ ꯑꯦꯛꯁꯇꯦꯟ ꯇꯧꯕꯗ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯂꯩꯔꯦ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯀ꯭ꯔꯣꯁ ꯕꯣꯔꯗꯔꯗ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯈꯥ ꯇꯥꯅ ꯃꯤꯂꯤꯇꯔꯤ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯅꯕ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ India amasung Myanmar military junta anigi marakta makha tana military cooperation pinanaba amadi ngamkhai ngak senbagi thabaksing laukhat minanabagi matangda wari sanakhre junta media gi pawgi matungin na Indian Armed Forces ki Defense Intelligence Agency ki Director General Wediba Lieutenant General Srinjai Pratap Singhana Lousinba Indian military delegation amana nepi tawda haukiba yumsa kaisa numitta Deputy Junta Chief Sowin galoinena laibaga anigi marakta mateng pinanaba wari sanakhre Haukiba Nomaijing Numita, India Ngamkai Nagna Laiba, Myanmargi, Sagaing region de Laiba, United Liberation Front of Assam Independent, Alpha Igi base camp sing the Indian Army na drone attacks at Hakrabamatung, India Masung military junta Nigi Marakta, Makatana military Gitabak Thoram sing the Mating Pinanaba, Wari Sanakivane, Laivak Anigi military Gimakok Tongba Nigi Marakta, India Masung Myanmar, Laingak Anina, Makatana military Gitabak sing the Mating Pinanaba, Indo-Myanmar ngamkhai paringda ing tapa phibam amada thamna bo honabada punna ngak senbagi thabaksing laukhatmina baloinana chahi asigi December thada election pangthoknaba Juntana Mathang tawriba sigi matang amadi rule of law loinana atai development kaya gi matangda kumna wari sanakhi haire matai manau ka hena noiba state singi manungda Manipur na ahum subada laire haksang gi arumba henba amasung ka hena noiba gi thawong asi punsi mahinga mari leinaba laina amani haina lawba hongnarakle India da matai manawani makka hena noibagi chang yengbada Manipur na ahum suba mafam da leire Indian Council of Medical Research ICMR na handak ta phonglakhiba report amada laibak asigi matai manaw mari khudingi manungda amamamdi ka hena noibagi khudong chadaba mayong nei haire ICMR na kumjali singani taraga mapandagi kumjali singani kunmathoi fawba chathagiba National Family Health Survey NFHS ki report nei navaga loinana laibaki tongan tongan ba mafam da leiba matai manaw lising yang haigani thoigi data kumda nei nakhe ina kaira khunba mafam da leiba matai manaw ayamba khudong thiningai oiba mawongda haksangi arumbe hengalakpa thengnakhe miyoi bagi chaksa yuthak amasung punsi mahing honglakpana maram oiraga yum palaba matai manaw ayamba ka hena noiba amasung haksangi arumbe hengalakpani haire ICMR gi National Institute of Cancer Prevention and Research ki Dr. Prasan Kumar Singhana hai imung amata da leiminaba matai manawna chaba thakpagi mawong matau manaba amasung Haksang leng watpagi chang hantarakpa maramna khudong thiningai oiba mawongda haksangi arumba amasung anoibe hengalakpa nei matai manaw ayamba yumda thongjaba chinjak chabagi mahutta mapandagi athongbo oina leiraga chabagi hainabi leirakle ayamba matamda mobile phone paiduna leiba amasung television yengba maramna haksang leng watpagi chang hantarakle ina kaira khunba maramna imungi thabak ingkhang mapung phana subi naba atopa miyoi da sel piraga nekpagi hainabi leirakle Laibak asigi waina matai manaw ayamba ka hena noiba amasung haksangi arumbe hengalakpagi chang khwaidagi wangba state Kerala na oide Kerala da leiriba matai manaw chada yankhai mathoi dasmik ahum ka hena noibagi khudong sadaba mayong nari Jammu and Kashmir gi chada nifunipan dasmik manga Manipur gi chada nifutare dasmik mapan Delhi gi chada nifutare dasmik ama Goa gi chada nifuga manga Tamil Nadu gi chada nifunithoi dasmik taret amasung Punjab ki na chada nifunithoi dasmik manga ka hena noiba amasung haksangi arumbe henba thengnare haire khwaidagi nungnangba pokningai oiriba wafamdi nauna yum panbada ngairiba naha oiriba matai manawsing ka hena noibagi matangda nei ICMR na chathagiba survey da masagi chahi 30 sudriba matai manaw kaya marum haksangi arumbe hengatpaga loinana ka hena noiba thengnakhe masina maram oiraga hairiba miyoi singadu type 2 diabetes cardiovascular disease Polycystic ovary syndrome amadi metabolic syndrome na chingba laina kaya pohalakpa yabagi phibam da leire haina Dr. Prasan Kumar Singhana phongdokhe India apunbagi oina miyoi ayamba punsi mahing soiba na maram oiraga kumjali singani nifu yorakpada laibak asigi miyoi kaya marum punsi mahinga mari leinaba laina poklakpa yabagi phibam da leire hiram asigi matangda miyambu wakhal tahanbaga loinana chaba thakpagi mawong matau semdokhanba amasung Haksang leng watpagi chang hengat hananaba thaurang lakhotpagi tangai fadaba leire haina su phongdokhe